Online Manipur YouTube channel swing bir bu mayam pum nang pu amukan na taram noksari han badayam na maro ipa paw ama aram bay tengul gilusing puril korungan bakuman degi lokachege kwatha khunou su tumkre hai ngarang kaidawni aigi yum mai chaktri haina ko haina social media da korungan bakuman na phungduk piri aduga mathangi update asena thawbal today degi lokachege Kuki militant singna kwatha khunou da sanggadriba government school ama PHSC gi building ama yauna kwatha khunou gi yumsing mai tharamle haina thawbal today da pawdam biri aduga kanglei mapari na ngarang kwatha khunou su tumna chakre hayawi korungan bana kwatha khunou ngarang numidang Kuki ni singna mai tharamle haidi mai kannaba video personal amadi khunja singna hotna ki hairi hojik ahum suba AR gi team ama sangsin khre hairi haina kanglei mapari na pawdam biri aduga mathangi update asena RK somen rogai kuta kilo khachege karino ngasi se FPC da election amuk haulai ramlisina election gi election ngakta mama leibak nungsibagi microphone pairaga koisat chattana imai ben mayambu unadana khoiromdana gyan taminna ba hot nazari ba misak singdubu loina mangthok pirene miduna nahan khai tawjari do election gi tahlene lepne su lepoisu khangdaba misigi loina na mangthok pire last mayam na yadre bhoche lepte yadre ne loina tholak tawribra hamuk lanse toka siro election campaign haurasiro mayam aisu hauragi ko mayam waro ba yate haina RK somen ro kai kuna phongdok piri adu ma ke atop update amadana pumna makarim bani apang bani joker ni thaulai tabani asing bana mahi sai apang bana ku marup phawi leibak nungsiba leibak ningba leibak ngak papum namakse numitugi warini asing bana khang haibana joini yai phare atai di thaulai tabang haktani sifam thibani yai phare manipuri ima laibak ngakpa mina minai oina ubire tawmimal haiba wahi se kawhidraba posakni masima kawphade ima laibak na yai phare haina RK somendro kai kuna phungduk pidi aduga mahaki aroi update tana lalak sita manipuri football team na piriba performance yamna phajakre leiba ki wani karimata khaningai leite manipuri football team na yai fare haina phungduk piri video sing bibagi demukta mayam pumna bo amuka na thakachari and update ki demukta online manipur YouTube channel na subscribe to bitamu. Thank you.